MPSC na 2016 base ki prelim mai paklaba singgidamakta thawrang ama silakhre. Manipur Public Service Commission MPSC na lokhiba 2016 base ki prelim exam pass tokhiba candidate sing main exam amuk hanna thaba yahanaba Supreme Court na SLP clause C diary number clause 5 39519/2019 case ki judgment amadi order da hairakre. Chahi 38 ki nupi macha ama phamla nabikhre. Lockdown amasung curfew manunggi mi leitaba tanja yenglaga dukanda alu leiba chachabi chahi 38 lomgi nupi macha ama dukan phamliba nupa aduna moithem tawraga phamla nabikhre. Chenariba mioi lotkibadagi thiba khangdre thogdok adugi matangda ngasi nungthel leikai miyamna mifam amasu phamduna warep kharasu Loukhre tabada nungaitaba thogdok asi Thobal Police Station gi manung chanba sangai yumpham pulai pokpi salam machada tha asigi 13 ge ayuk pung 9 khara helakpa duwaida thokhibani. Nupi macha amabu moithem tawraga phamla nabiraba matung lotkraba nupa adugi maming MD Sidik Ali chahi 38 apokpa MD Sadali kawe sangai yumpham pulai pokpe salam macha dagini. Paw asina hai Sidik ki dukanda victim oidibe nupi macha aduna alu leiba lakpada Sidik na moithem tawraga phamlan bikhibani haire thogdok aduda pendraba nupi maira paibi mayamna ngasi nungthil sangai yumpham pulai pokpe Mairel Khulda wakat mifam amasu phamduna mara leiba mioi cherak pinaba taksinkhre. Mairel Khul Youth Development Association gi maikei dagisu miyam gi oiba mifam ama phamkhre. Mifam aduda kari warep lawdagi haiba adude paw asi file tawba phawbada press na phangba ngamdre. Thogdok adugi matangda police na case ama lokhotle haire. School Hangbada Angang Lakh Amarom COVID-19 positive Oire USA da school hangba hobadagi ahanba sayol anida yamdrabada angang 98 hena COVID-19 positive Oire. Chaurakna Angang Lakh amagasu COVID-19 positive oike aduga 15 na laikhidre. Wapong asigi matung ina July 13 tagi na kuntragi manungda miyoy lakh Mangharom nakhi. COVID-19 positive oikibagi manungda Angang Lakh 3,900 su yawki.